April 18 June ama phawbada tongan batangkak tare lakthokna pangthokiba 19 suba Lok Sabha election dasu BJP na lusingba NDA na mai pakhiba galoinana Uttar Pradesh ki Varanasi parliamentary constituency dagi kaba BJP gi Narendra Modi bu amuka hanna India gi Prime Minister oina Wasak laukhre haukiba tang mapanda Delhi gi Rashtrapati Bhavan da pangthokiba thoroma da leibak asigi President Draupadi Murmu na Narendra Modi bu Ahumsuba tamgi Prime Minister oina Wasak lauhankhibani President na Narendra Modi bu Ahumsuba tamgi Prime Minister oina Wasak bagalonana Cabinet Minister Kuntra, Minister of State Independent SARS mga amasung Minister of State Kuntra taruksu thabak paiba amasung aron bangapagi wasak lohanki. Narendra Modi bu mahaki anoba Council of Ministers kaloina na wasak lobugi thoramda leba asigi se minister amasung masak naiba mi kaya na saruk yabagi mathakta mapangi dignitary kaya su saruk yakhi. Haukiba English ngani taramapan gi metang Kuntra da pangthokiba Narendra Modi bu ani subatam gi Prime Minister oina wasak lobugi thoramda su mapangi dignitary kaya saruk yakhibani. Hana Gujarat ki Minister oiramba Narendra Modi, Narendra Damodar Das Modi na India ki Prime Minister oirakpasi haukiba English ngani taramari gi metang kuntaruk tagini. English ngani taramari da pangthokiba taruk suba Lok Sabha election da BJP amasung BJP na lusingba NDA na sauna mai pakhiba galoinana India da amuk hanna NDA gi government leirakhibani. Election adu da BJP mathanta na phawba government semba yabagi set masing hendokna fangki. Apunba parliamentary constituency sangani phumdoi gi manungda sani marphuni thoida BJP gi mirep sing kakhi. English ngani taramapanda pangthokiba taratare suba Lok Sabha election da su BJP amasung NDA na amuka hana chauna mai pakhi. NDA gi alai sing na phangba set masing khara hanthakhraba su BJP gi oina di hana dagi hengatki. BJP na English ngani taramari da sani marphuni thoi fangki badu English ngani taramapanda na kun hengatlaga sahum subna ani fangki. English ngani taramari da NDA na fangkiba set masing punna sahum kuntra tarukni aduga English ngani taramapanda fangkiba na sahum yangkhaini thoini. English ngani taramapan gi election da BJP mathanta na phangba set chahum ani tharaga NDA na punna set chahum yangkhaini thoi phangduna Narendra Modi na lusingba NDA gi ani suba tamgi government semkhibani. Handak pangthokiba 19 suba Lok Sabha election da su NDA na amuka hana mai paglakhiba galoinana Narendra Modi na lusingba NDA gi Ahumsuba tamgi government semlakhibani. Narendra Modi na thangna na India gi Prime Minister oiba handakisina ahumlak subani. India da thangna na ahumlak Prime Minister oibasi Leikhidraba Jawaharlal Nehru gi mathangda Narendra Modi na ahanbani. Haukiba English ngani taramari amasung English ngani taramapan gi yangnabada handakti BJP su aduga BJP gi alai sing su chauna mai pakpa haibadu oidre. BJP mathanta na English ngani taramari da set chani marifuni thoi amasung English ngani taramapan da set chahum ani phangkhibadu handakti supnagi set chani ni phudagi hena phangdre. Haukiba election ani da BJP mathanta na government semba yabagi set masingdagi hendokna phangkhibadu handakti government semba yabagi set masing yauna phangkhidre set kuntra humdoi watle. NDA apunbagi oini yengbadasu English ngani taramari da sahum kuntra taruk amasung English ngani taramapanda sahum yangkhaini thoi phangkhibadu handakti chani marfudarani thoi khaktamak phangle. Mamangda supnagi set yangkhaini thoi khaktamak phangkhiba Indian National Congress na kuntaret hengalaga marfudramapan phangkhre. BJP na lusingba NDA na set chani marfudarani thoi phangbada Indian National Congress yawba India block na chani kuntra humdoi phangkhi. NDA na India block tagi henkribasi supnagi yangkhai mapan khaktani. NDA na set yangkhai mapan henkribasi maru oina Telugu Desam Party Janata Dal United na singba BJP gi mapang oiba party khara na sit masing yamna phangna khibadagini. Karigumba party sing asi NDA da yawramdrabadi makhata na NDA gi government semnaba amasung Narendra Modi bu ahumlak thangna na Prime Minister oinabagi tanja phanglamdaba yai. NDA gi ahumsuba tamgi government semba ngamlibasi mapung oina BJP gi mapang oiba party sing na chauna mai pakpadagini. BJP mathanta gi oina di government semba yabagi masing yauna phangdrabani. BJP amasung BJP gi mapang oiba party sing na punna sit chani marfudrani thoi phangduna NDA gi ahumsuba tamgi government semkhibani. Handak semliba Narendra Modi gi anoba Council of Ministers ta yauriba ayambadi ahanba amasung ani suba tamda su minister oikhiba singni. Portfolio su hanagi dagi ahongba leitaba kaya yauri. Cabinet Minister singi marakta Rajnath Singh, Amit Shah, Nitin Jairam Gadkari, Nirmala Sitaraman amasung Dr. S. Jaishankar gi portfolio da hanagi dagi ahongba mata leite. Handak su Rajnath Singh na Defense, Amit Shah na Home Affairs amasung Cooperation, Nitin Jairam Gadkari na Road Transport and Highways, Nirmala Sitaraman na Finance amasung Corporate Affairs, amadi Dr. S. Jaishankar na External Affairs adumak pairi. Modi to government tagi hauna Rajnath Singh na Defense, Amit Shah na Home Affairs amasung Cooperation, Nirmala Sitaraman na Finance amasung Corporate Affairs amasung Dr. S. Jaishankar na External Affairs pairakpani. Aduga Nitin Jairam Gadkari na Road Transport and Highways pairakhiba Modi 1 government ki matamdagini. Hanagi portfolio hongdana adumak pairiba cabinet minister singi manungda Manipur ga yamna makmari leinaribasina Amit Shah ni. Mamang sahi gi metang ahumdagi thoglakliba kanglup ki irang asi mahangna Home Minister ama oina direct deal tawduna lakpani.
Irang asi mamangi government ki matamda loisinba ngamkhidrabasu handakti soidana loisinba ngamnaba akanba thabak paikhalakani haibagi thajaba lei. Mamang thada Amit Shahna Economic Times ta piba interview amada election matungda Manipur gi wathok loisinba haibasida sarkar asigi khwaidagi chauna mityeng thamba thabak ama oigani. Nakalani gi marakta mifam pangthoktuna haujik thokliba irang asigi warishan puraknaba sarkar asina hotnagani haina phungdokpasu leikhibani.